Chahi ani Malemgi Oiba Laisatna Maram Oiduna Lepluraba Nupi Lal Ningsing Lamjen Chahi Asigi Oina Mapung Phaana Paangthoknaba Sem Saba Loire December Taragani Toy Nupi Lal Ningsing Thoramga Iroinana Paangthokadoriba Nupi Lal Ningsing Lamjen Asida Lamdam Asigi Nupi Singna Hupna Saruk Yabiu Haina State Level Nupi Lal Ningsing Lamjen Organizing Committee Gi Cherolna Hairakle Cherol Aduna Makha Taribade Chahi Asigi Oina Paangthokadoriba Nupi Lal Ningsing Lamjelda Mapan lamda khunda nakraba ima kayasu saruk yagane lamjel asi nimit adugi ayuk pung 3 kunthra dage Nupi Lal complex dagi lamtharaga singjamai supermarket ta lamthung fam oigane loinana mafam aduda su Nupi Lal Ningsing thoramsu pangthokane Nupi Lal Ningsing Lamjen asi kangluf ahum thokna haibade Chahi kunthra ga manga dage nifuga manga fauba Chahi nifuga taruk dage yankhai ga mapan amade Chahi humpugi mathak haina khaidokane Kangluf khuding maki magok mathang taraba singda khudol tambaga loinana saruk yariba khuding maktasu achamba khudol pot sing tamgane Lamjen asigi form tha asigi kunga manga dage thaba horagani su harakle